ꯃꯌꯥꯝꯕꯨ ꯇꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯔ ꯇꯞꯄꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯟꯗꯛꯁꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯃꯔꯝꯅ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩ ꯆꯥꯡ ꯅꯥꯏꯅ ꯑꯃꯨꯛ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯗ ꯑꯩꯅ ꯊꯥꯒꯠꯂꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯂꯠꯂꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯍꯥꯛꯅ ꯇꯥꯏꯇꯜꯗ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯅꯤ ꯃꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯒꯦ ꯇꯧꯖꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯜ ꯇꯝꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯊꯝꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯅꯣꯡꯃꯒꯤ 300 ꯍꯥꯟꯅ 50 ꯑꯃ ꯀꯩ ꯑꯃ ꯁꯨꯝ ꯑꯣꯏꯔꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ 300ꯒꯤ ꯃꯊꯛ 100ꯒꯤ ꯃꯊꯛꯇ ꯑꯣꯏꯔꯛꯄ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ प्रजा मैम लॉकडाउन से तौहनिंगे नत्रा अदा तौहनिंग लेरगसु अखोगी गवर्नमेंट अदि मसीगी मोंगसे करिगुम्बा मा नाथैब मोंग हाबदि कैनोमा लैब मोंग सुम फोंदोग लाइको सिओसो सिंग क्लब सिंगना कनो येंगसिनबियो खोपियोना लॉकडाउन मक्ति लाउथोकिरो हाबगी अमा अदमाइन पी मसी अबम धारगदे होजिसे इलेक्शन खरा तौनगदरिबा बाय इलेक्शन खरा तौनगदरिबिसे मसीनो ओइरमगदरा हाइदना आइनसु खले ओइरमबे ओइरमदबे याइको अदमाइन सुम खंजै हाबे तारे अदुना हारिबा बाय इलेक्शन से लोरगदि सुंजो सोइदना लॉकडाउन तोरकदो माले बाय इलेक्शन ममांगदि तोरकतो मानदे हाबे तारे आइगे मोत्ता आइना सुम उजबदा हाबे तारे को अदमाइना सुम उइ अदुना तंगाइ फदना अखोइ प्रजा सिंग हाबे तारे अखोइ चेक्सिनबा मथौ तारे तौरिबा मोंग सिदा हाइजबनिको नोमगी 300 सुम पॉजिटिव ओइखलाबनिना अखोइ याम चेक्सिनमिनसे अखोइगी फेस मास्क सिजनबा काबिगनो अदुगा अखोइगी सोशल डिस्टेंसिंग मयाम हाइना हाइनरिबदुनि अखोइगी मी अमगा उनबा मतमदा खरा लापना उनबा खोपा सि हेना मयाम नॉलेज पदि लैरबनिको नदो तंगाइ फदबा मतम हाइदो ओइरे हाबे तारे होजिसे नोंगसु तासले इंजु इंजलए मरमसिना सिगी टाइमिंग असिदा पॉजिटिव ओइबगी चांगे सुम हेंगलकपगी मम्मी से सुम उबा फंगकपदगी मतुंगिना आइना सुम याम सुम अवेयरनेस पिजब खक्तनी आइना याम खंगाइदना हाइजब नसदे मयाम गामिनसे मरोइना खोइ मार्क्स उपजे नुंगाइतबा कया अमा सुम यावनेइबा मी अयाम हाइतारे अदुना मार्क्स सुजु सुइदन उपियो हाइदना हाइजरी आई मक्सदुम उपचै हाइतारे मपानबु अखोइ यमदगी थोंगाले थोखरगदि मार्क्स थाद्रबनी अयाम हाइतारे अदु यमगी लैरिबा इचानुपा अंगांगसे मपान थोनबा ते सोरक थोनद्रबनी अदुना मयाम सु सेक्सिमिनसे होजिकसि इंजले अबदि नोंगसिजु तारिबा मोंग मयाम हेन खंबिरमगनी ngaraangdagi तारैसि याम कन्ना ताद्रगसु फजना अदुम चांग अमदा तारगा लैरे अदु तोरेन सिंग इमाइ चौखले अदुगा लंबी सरोकजे हाबे तारे होजे इंजल एबा अदुना सिगी मतंग जखोगी इंजल आगदि हेना बेरा लैबा मतंग अम ओइबा ओइरे अदुगा हारिबा लेबासिगी फिबम हाइते गवर्नमेंट लॉकडाउन से लाउथो पगी मम्मी से लैत्रबनिना अखो इसा इसाना खंगना सेक्सिमिना साइदना हाइजिरी अदु ngasiगी आइहाना पंजखिबा वारी दो खोगी कनोने कंगलादा सनागी थंबाल हाइबने मसी ममांगेगी थोखिबा थौदोक अमगी वारीनी मसी आइहाना अदुम ngasiगी याम तेलपना अदुम थमजगदोरिबनि सुमाय अदुम थमजगे आई वीडियो क्या अम ललग लाबनिना ngasiदि मयामदा खितंग ममान थोखिबा खितंग यामना अंगकपम ओइबा वारी मने मसे थोखिबा थौदोकनि अदुना आई मयामना सुम खंगनजगे तौजबनि हारिबा वारीसे कनागा मरी लेनेगे हाबा मतमदा अखोइगी माइचौ सिंगी मरक्तगी कोनोक थेंग्राना हारिबा माइचौजे मसिगा मरी लेनबा वारी मने अदुगा मतमना अखोइगी इनिंगथौ खागेमगी मतमदा थोखिबा थौदोक मने मसी कमाइ तौगे हाबा मतमदा अखोइगी कोनोक आई वारी सुमाय दम लिजरगे को मया वरो बियादे वॉइस ओवर तौबद तौरोइगे ngasiगी खरा तेलपना थमजगे तौजबनि कोनो थिंगरा हारिबा माइचौ से म्याम ने खंबिरबनि माइचौ तरे के मनुंग दम यावरगा लाबनि अदुना हारिबा कोनो थिंगरा से मसी अखोइगी खागेबा मतमदा गी लेराबा दुगुम्बा माइचौ अमने हाइदना फोंदे दारि क्यादसु फोंदे आइगी सिगी ngasiगी सिदसु फोंदे हाबे तारे अदु लाइंथौ खागेबा महाकि मतमजिदा अखोइगी कंगला साबगी पुंगफम अमा येंगेबा हाबिदि अफबो नुमि अमा अखोइ युमम साबा मतमदा अखोइगी यात्रा हुनबा युम्बी हुनबा का हाइनरिसे युम्बी उरेप युम्बी युंगबा का हाइनरिसे मसिगी चमानना कंगला साबगी मतंगदा लाइंथौ खागेमबगी मतमदा कोनो थेंग्राना महांगना पीबा पुंगफम अम पीबा हारिबा पुंगफम असि काइदना कंगलादा उ हौरबदि हाबिदि युम्बी युंगलबदि सनागी थंबाल सातकनी हाबनेबा
ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯦ ꯃꯁꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯌꯨꯊꯛ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕꯗ ꯀꯪꯂꯥꯗ ꯎ ꯍꯧꯈꯤ ꯍꯥꯏꯕ ꯀꯪꯂꯥꯗ ꯎ ꯌꯥꯇ꯭ꯔꯥ ꯍꯨꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯤ ꯎꯔꯦꯞ ꯌꯨꯡꯕ ꯀꯥꯏꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯨꯟꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯎꯁꯦ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯎꯁꯦ ꯃꯁꯤ ꯎꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯆꯥꯎꯕ ꯃꯔꯝꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯃꯥꯏꯆꯧꯅ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯦ ꯃꯁꯤꯗꯒꯤ ꯈꯔ ꯊꯦꯡꯊꯈ꯭ꯔꯦꯕ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯍꯨꯟꯒꯗꯕꯗꯣ ꯍꯨꯜꯍꯧꯗ꯭ꯔꯦꯕ ꯈꯤꯇꯪ ꯊꯦꯡꯊꯈꯤꯕ ꯍꯥꯏꯇꯥꯔꯦ ꯎꯗꯣ ꯆꯥꯎꯕꯅꯤꯅ ꯃꯥꯏ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯗꯩ ꯉꯥꯛꯈꯠꯄ ꯈꯣꯠꯀꯠꯄ ꯈꯔ ꯇꯧꯕꯁꯤꯗ ꯃꯇꯝ khitang ꯊꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯖꯜꯂꯕꯅꯤꯅ ꯅꯪ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯗ ꯃꯥꯁꯦ ꯃꯈ꯭ꯋꯥꯡꯗ ꯅꯨꯡ ꯃꯇꯨꯝ ꯑꯃ ꯌꯥꯜꯂꯒ ꯃꯥꯁꯦ ꯊꯥꯗꯅꯕ ꯑꯗꯨꯃꯥꯏꯅ ꯍꯤ ꯇꯧꯔ ꯄꯨꯊꯔꯛꯑꯦꯕ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯜ ꯃꯈꯥꯔꯣꯝꯗ ꯄꯨꯊꯈꯤꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯣꯡꯉꯥꯜꯂꯒ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯡꯒꯟ ꯑꯃ ꯂꯥꯛꯑꯦꯕ ꯄꯥꯡꯒꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦꯀꯣ ꯄꯥꯡꯒꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯝꯕꯅꯤ ꯑꯗꯨꯅ ꯄꯥꯡꯒꯟ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯃꯥꯅ ꯏꯅꯤꯡꯊꯧꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯀꯠꯂꯦꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯅꯣꯛ ꯊꯤꯡꯒ꯭ꯔꯥꯅ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯦ ꯃꯁꯤꯒꯤ ꯄꯨꯡꯐꯝꯁꯤꯗ ꯃꯍꯥꯛꯅ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯊꯥꯏꯌꯦꯕ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯕ ꯃꯇꯝꯗꯨꯗ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄꯅꯦꯕ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯁꯦ ꯈꯥꯒꯦꯝꯕꯗ ꯀꯠꯂꯦꯕ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦꯕ ꯀꯩꯅꯣꯅ ꯃꯥꯏꯁꯧ ꯀꯣꯅꯣꯛ ꯊꯤꯡꯒ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯎꯁꯤꯅ ꯆꯥꯎꯃꯟꯈꯤꯕꯗꯒꯤ ꯄꯨꯡꯁꯤꯡ ꯁꯣꯏꯈꯤꯕ ꯄꯨꯡꯁꯤꯡ ꯊꯦꯡꯊꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯁꯥꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯇꯥꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯣꯅꯣꯛ ꯊꯤꯡꯒ꯭ꯔꯥꯅ ꯍꯥꯏꯕꯗꯒꯤ ꯇꯥꯍꯧꯕꯗꯒꯤ ꯄꯥꯡꯒꯟꯁꯤꯗ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯖꯩꯑꯕ ꯄꯥꯡꯒꯟ ꯅꯨꯄꯥꯁꯤ나 ꯑꯗꯨ ꯃꯥꯏ ꯁꯅꯥ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯏꯆꯧꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯃꯥꯏꯆꯧꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯍꯥꯛ ꯁꯤꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯔꯛꯑꯒ ꯃꯥꯏꯆꯧꯁꯦ ꯀꯜꯂꯨꯅꯕ ꯊꯥꯔꯛꯈꯤꯕ ꯊꯥꯔꯛꯄ ꯀꯥꯟꯗꯨꯗ ꯃꯥꯏꯆꯧꯁꯤꯁꯨ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯑꯗꯨꯝ ꯃꯉꯣꯟꯗ ꯉꯥꯛꯆꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯅꯤꯡꯊꯧꯅ ꯃꯥꯁꯦ ꯁꯤꯔꯁꯅꯨꯅ ꯗꯟꯗꯤ ꯄꯤꯔꯛꯑꯕꯅꯤ ꯃꯥꯁꯨ ꯁꯤꯔꯒꯦꯅ ꯑꯗꯨꯝ ꯂꯦꯞꯆꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯥꯁꯦ ꯊꯥꯗꯔꯝꯗꯥꯏꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯧꯅ ꯅꯍꯥꯛꯁꯦ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯈꯣꯠꯂꯤ ꯄꯨꯡꯐꯝ ꯆꯨꯝꯕꯗꯒꯤ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯂꯦ ꯄꯥꯡꯒꯟ ꯅꯨꯄꯥ ꯑꯃꯅ ꯂꯐꯨ ꯊꯥꯕꯗ ꯄꯨꯡꯐꯝꯗꯨ ꯊꯥꯕꯗꯨꯗ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯂꯦꯅ ꯀꯠꯄ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅ ꯅꯍꯥꯛꯀꯤ ꯀꯩꯅꯣꯗꯨ ꯀꯣꯛꯄꯤꯔꯦ ꯅꯍꯥꯛ ꯄꯨꯔꯛꯑꯣꯅ ꯍꯥꯏꯌꯦꯅ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣꯁꯤꯅ ꯃꯥꯏꯆꯧ ꯀꯣꯅꯣꯛ ꯊꯤꯡꯒ꯭ꯔꯥꯁꯤꯅ ꯑꯩꯗꯤ ꯍꯥꯏꯈꯤꯕꯗꯤ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯡ ꯌꯥꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯥ ꯏꯁꯤꯡꯗ ꯆꯣꯡꯊꯩꯑꯕ ꯆꯣꯡꯊꯕꯁꯤꯗ ꯃꯌꯥꯝꯁꯤꯅ ꯄꯨꯡ 3-4 ꯆꯪꯅ ꯊꯤꯔꯦꯕ ꯐꯪꯗ꯭ꯔꯦꯕ ꯍꯤ 2 ꯇꯧꯔꯒ ꯊꯤꯔꯦ ꯍꯤ ꯑꯍꯥꯟꯕ ꯃꯥ ꯄꯨꯔꯛꯄꯗꯨꯃꯒ ꯑꯀꯣꯝꯕ ꯃꯥ ꯂꯧ ꯂꯥꯛꯏꯁꯤꯒ ꯇꯧꯔꯒ ꯊꯤꯕꯗ ꯃꯥꯁꯦ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯁꯣꯝꯗꯅ ꯀꯣꯅꯣꯛ ꯊꯤꯡꯒ꯭ꯔꯥꯁꯦ ꯃꯍꯥꯛꯀꯤ ꯂꯨꯞꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯌꯥꯎꯕꯖꯥꯠꯅꯤ ꯁꯤ ꯋꯥꯔꯤꯗꯤ ꯌꯥꯎꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯊꯧꯔꯤꯁꯦ ꯀꯛꯊꯠꯂꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏ ꯀꯥꯈꯠꯂꯛꯑꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯥꯝꯕꯗꯤ ꯅꯅꯥꯏ ꯄꯥꯡꯒꯟꯊꯦꯟ ꯁꯣꯏꯍꯟꯗꯕꯒ ꯅꯤꯡꯊꯧꯒ ꯂꯩꯃꯤꯟꯅꯍꯧ ꯑꯩꯗꯤ ꯄꯁꯥꯗ ꯆꯠꯂꯒꯦ ꯅꯈꯣꯏꯗꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡꯗ ꯀꯨꯝꯊꯈꯤꯗꯨꯅ ꯃꯥꯡꯈꯤꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯀꯥꯈꯠꯂꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏ ꯁꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯏꯇꯤꯍꯥꯁ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯅ ꯁꯨꯃꯥꯏꯅ ꯄꯤꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯆꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯁ꯭ꯔꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯈꯦꯜꯆꯟꯗ꯭ꯔ ꯁꯤꯡꯍ ꯁꯨꯃꯥꯏꯅ ꯏꯕꯤꯔꯝꯃꯦ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯔꯦꯀꯣꯔꯗ ꯑꯦꯟड ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯅꯤꯄꯨꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯏꯝꯐꯥꯜ ꯑꯅ ꯁꯨꯃꯥꯏꯅ ꯄꯤꯀꯣ ꯁꯤꯒꯤ ꯌꯦꯜꯂꯣ ꯄꯦꯄꯔꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯅꯝꯊꯣꯛꯄꯒꯤ ꯄꯦꯄꯔ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯆꯨꯝꯅꯒꯤꯗꯤ ꯋꯥꯏꯠ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯀꯪꯂꯥꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯗꯅ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯏꯆꯧꯁꯤꯡꯁꯦ ꯃꯃꯥꯡꯉꯩꯒꯤ ꯂꯩꯔꯝꯃꯤꯕ ꯃꯥꯏꯆꯧꯁꯤꯡꯁꯦ ꯀꯌꯥ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯍꯟꯖꯕ ꯈꯛꯇꯅꯤ ꯃꯁꯤꯅ ꯀꯌꯥꯝ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤꯅ ꯑꯩꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡ ꯌꯥꯎꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯥꯖꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯟꯖꯩ